Security Force na Ching amasung tampaki maphamsingda area domination amadi thiba humbagi thabak leptana chathari. Manipur Police ki pau gi matung ina Churachandpur district ki Changpi Court, Saiden, 8 Scotland amadi Dampi Hill area da thiba humbagi thabak chathabada pompi ahum phagat pangamle hairi. Teknokpal district ki Teknokpal Police Station ki manung chana laiba border pillar number 87 Yangangpokpi manakta thiba humbagi thabak chathabada insas magazine ani AK magazine ama 5.56 mm insas ki kapa yariba maru nifu 7.62 mm AK ki kapa yariba maru kontra lethot maru taruk 7.62 mm fire case taragani thoi electric detonator ahum camouflage uniform ama amadi atai polam sing phagat pangam le hairi. Imphal West District ke Lamsang Police Station ke manung chana leiba payeng sabal lekai da thiba humba ki thabak chathabada 9 mm empty case ani mortar round empty case ama military belt taragani pan military bag taragani thoi walkie talkie set mapan combat long pen kuntraga mari combat jacket manga combat shirt taraga mapan combat t-shirt kuntraga taruk sleeping bag ama combat cap kuntraga mathoi combat scarf mapan military bag mari firing pin ani amadi combat boot kuntraga manga fangbangam le hairi. Amaromda Imphal West District ki Sekmai Police Station ki manung chana leiba Khongnang Pokpi village ki IVR chatpalambi Haibonglok area da thiba humbagi thabak chathabada magazine ga loinana 303 rifle ama HE hand grenade taragani pan amadi para bomb ama fangbangam le hairi.